अहानबा मक्तदा ताबिरिबा अमदि मिटेंग ताबिरिबा खुदिंगमकपो अकोंग चानबा थोकसोमना इकाई खुमनजबगा लोइनना चैनल असिना पुमनमकपो तारामना ओक्चरी ngasisu amuk hana channel asina pumnamakkidamak thorang tawduna pujarikliba film asigi maming bhag milkha bhag film asi 2013 ge 11 July da release tawkhiba drama sport haiba category asigi manung chanba masak nairaba India gi athlete amadi Olympian Milkha Singh maki punsi warida yumfam oiba film amani film asina fangkiba rating sing IMDb da 10 gi manung da 8.2 Rotten Tomatoes tana 72% aduga Google user singna 94% ge like tawba adugumlaba film amani film asigi story writer na Prasoon Joshi aduga director na Rakeysh Omprakash Mehra film asi number da changkiba senfam na 410 million aduga film asina tankiba box office collection ge apunba senfam na 2.1 billion film asi da maru oina saktam langliba sing kharadang pallabada Milkha Singh gi saktam da Farhan actor Milkha Singh na angang oringegi saktam langdibana Javte Singh Milkha Singh gi nungsinajabi nupi biro gi saktam dana Sonam Kapoor pumnamakpu amuka hanai kai khumnajarga hujik film asigi wari paringda pumnamaki pukning singsinjari film asigi haurakba ahanba sinmakta da uliba si 1960 chahi asimakta da pangthokba ROMP Olympics ne hairibu Olympics asida 400 meter race ki lamjal gi damak maming leiraba leba kayadagi फाउरब एथलेट कयाना अकनब लंबा थेंगनबगिदमक लाक्नरी अखोइगे लेबाक इंडिया बु रिप्रेजेंट तौदुना इंडिया गिदमक सरुक यागदौरिबा असिना कयारक हना वर्ल्ड रेकॉर्ड थुगाइख्रबा मिल्खा सिंह हारिब एथलेट असिनी रोम ओलंपिक्स असिगी ओइनसु इंडिया गी मियामना गोल्ड मेडल गे असौब थाजब अमा थमलिबा एथलेट ने मिल्खा सिंह मफम असिदा ओलंपिक्स असिगी रेस असिबु मेदेंग ताननबगिदमक तोंगान तोंगान बलेबाक सिंगदगी लाकपा मसिन लाकंगमद्रबा इकोई कोइना फमनिबा मियाम असि मिल्खा सिंहना कोइना येंगली मसिगी मतुंगदा हुजिक एथलेट सिंह असि फील्ड थोलक्तुना वार्म अप तौनरी हाइरकपगी मतुंग इना सेननबगी पोजिशन दा मागी मार्क तौदुना थमलिबा मफम सिंह अदुदा लैनै मसिगी मतुंगदा नोंमै अदु मथक्ता कापखत्तुना चेननबा खंगहलकपदगे एथलेट सिंह असि मागी लैजबा पांगल शक्ति पुथोकनदुना कन्न चेनरी इंडिया की अमत ngairaba एथलेट मिल्खा सिंहना पुमनमक्तगी मांगजुल थाना यामना कन्न चेले असुमना चेलकपना 400 मीटर रेस असिगे पंथुंगफम यौगदबा सुमनतगी मीटर चनी की अराप खक्तमक ngaisilakle ओइरिबा फिबम असिदा मिल्खा सिंहदा इंडिया की मियामना थमलिबा थाजबा अदु हानदगी हेनगलखे इंडिया की मियाम खक्तनतना यामलबा लेबाक सिंगदगे तिल्लिबा मियाम अदुनसु मिल्खा सिंहना सोइदनमके गोल्ड मेडल लौरनी हाइबसी पुमनमकी थाजब ओइख्रे मिल्खा के कोच रणबीर सिंह ना फिल्म असगी मसी अमदगे माकी सानरोय असिना माई पागनिंगबगे खांगमद्रब वाखल अदुना बांगल थोकना अहुब खोंजेलदा कन्न लौरखे चेलो मिल्खा सेलो वाही असिदा मिल्खा ना माकी थमोइदा युदुना लेख्रबा हौख्रबा पुंसिगी वारी mateकमा चेन मिकुप असिदा फाजिन पुंसिनबंग अमदना निंगसिंगलखे महाकना निंगसिंगलकिबा असि अतै करिसु नते महाकना अंगांग ओइरिंगै मतमदा इंडिया अमदि पाकिस्तान खाइदोकनरकपदा धर्मगी ओइबा कांगलुप मसलगे नुंगाइनेदब थौदोक अमखक्ता अपोक्प मपा अदु मंगक कक्तुना हाटपिखे अपोक्प मपाना ताइबंगपाल थादोकलमदाइ मिकुप्ता मसाबुदि कनिंगबा थवाइ मांगननिंगतबना अंगांग ओइरिबा मिल्खादा चेलो मिल्खा चेलो असुम लाउखिबा थौदोक असि चेन लिंगसिंगलक्तुना मिल्खाना वाखल अमदा ताउदुना तुंगहन्ना येंगदुना लैथोकलोइ मसिगी तंजा सिमक्तदा तुंगद चेलिबा एथलेट सिंह अदुना मिल्खा की मांग थाना चेनखटके रोम ओलंपिक्स असिगे 400 मीटर रेस असिदा मिल्खा सिंह मरी सुबद ओइना लेहोके मिल्खादा थाजब थमलंबा इंडिया की मसिंग यामलबा मियामगे थामोइ थुगाइके महाकना वाखल अमदा ताउदुना तुंगहन्ना येंगथोकलुबदगे रोम ओलंपिक्स असिदा माइथी होबनि हाइबो वाफम असिदा मियामना महाकबो वारौनके तोंगान पाउसिसिंगदा पाउ असि सिनब थुंके खोइसाउनरबा मियामना पेनदबदगे मिल्खा सिंह की अयेकबा सक्तम फाउबा मई थाखिबनी असुमना सिन्ना सि लोइख्रबा मतुंग मथंगी सिंदा मिल्खा सिंह की युमगी टेलीफोन रिंग अदु खिंगरक्लमे टेलीफोन अदु मिल्खाना पाइखतुन येंगबदा कॉल तौरक्लिबा अदु माकी कोच रणबीर सिंह ओइरमबदगे वा अमत ngang मिल्खाना फोन अदु थांगथदुन थमके अदुगा प्राइम मिनिस्टर की ऑफिस ता कोच रणबीर सिंह याउना वारी सानरी प्राइम मिनिस्टर की सेक्रेटरी मिस्टर वाटवाना कोच रणबीरदा हाई आई खंगे महाकना पाकिस्तान दा सानबा चनिंगत्रिबसी महाकना रोम ओलंपिक्स ता माइथी होबदगे ओइगने अदुबु नंगसु अमुक्ता खलो
मसिगी टूर्नामेंट असी अखोई इंडिया की प्राइम मिनिस्टर अमदी पाकिस्तान की प्रेसिडेंट जनरल अयूब खान मखोई अनीना थवाई हक्चांग याउना होनजरिबनी ओइरिबा फिल्म असिदा करिनो अखोइना मखोइदा हाइगदौरिबा असिबो असुमना हाइनरिङैदा प्राइम मिनिस्टर चंगै अदुगा हाइरे करिनो ngangnariba adubo मिस्टर वाट वाना खुमे सर लाकदौरिबा इंडिया अमदी पाकिस्तान अनिगी फ्रेंडशिप गेम्स असिगी मतांगदनी सर प्राइम मिनिस्टर ना चुमे हंदकी लेबाक अनिगी गेम असि चुमनगी सानबा अदु खकनते इंडिया अमदी पाकिस्तान लेबाक अने असिगी अफबा मरी अमा थमननबगी दमंगनी मिस्टर वाट वाना खुमलै सर मदुगी थौरांग पुंबा लाउथोकपा लोइख्रे अदुबो अखोइगी स्टार प्लेयर मिल्खा सिंह ना पाकिस्तान दा सानबा चटपा पामदे सर प्राइम मिनिस्टर ना नखोइना माकबो याननबा सिलो अखोइ कन होनजरी सर अदुबो रोम ओलंपिक्स अदुदा माइथी होबदगे महाक निंगन खिबनी सर अमुक माइ पाकपा अमुक माइथीब नंगबा मसी होंग साने मसीदा निंगन नबगी मरम अमत लैते असुमना प्राइम मिनिस्टर अमदी मिस्टर वाटवा मखोई अनि नंगांगनरिंगे असिदा मिल्खागी कोच रणबीर सिंह हाइरे प्राइम मिनिस्टर सर अइगी मिंग रणबीर सिंह कौजे अइ मिल्खा सिंह की कोच ने महांगना पाकिस्तान दा सानब चलु याद्रिबसी महांगना रोम ओलंपिक्स दा माइथी खिबा दुगा करिसु मरी लेनेदे सर महांगना पाकिस्तान दा चलु याद्रिबसी महाकी इमुंगे पर्सनल ओइबा मरम खरा लैबदगिनी सर वाफम सि तारबा मतुंग प्राइम मिनिस्टर ना मिस्टर वाटवा दा हाइरे वाटवा नाहक रणबीर गा लोइनना मिल्खा सिंह की मनाक्ता चलो निंगथीना वारी सारुसो प्राइम मिनिस्टर ना असुमना हाइरकपदगे मथंगी नोंगानबगी अयुक्ता चंडीगढ़ दा मिल्खा सिंह की मनाक्ता चटनबगीदमक मिस्टर वाटवाना हाना दिल्ली प्लेटफॉर्म नंबर 1 हाइरबा रेलवे स्टेशन असिदा अमरापाली एक्सप्रेस हाइरबा ट्रेन असि तोंगदुना लेरमे कोच रणबीर सिंह लाक्लगा गुड मॉर्निंग सर गुड मॉर्निंग लो फमो अदुगा रणबीरना मखा तारे सर मार्क्सी हवलदार गुरुदेव सिंह अइना सारदा हाना हाइजकिबा मिसक्तुनी खुद सोकनेदुना सखंग माइखंगनै अदुगा फमथरगा मखा ताना अमुक कोच रणबीरना हाइरे सर मिल्खा सिंहना माकी वा सोइदना तागने अदुना मिल्खागी मनाक्ता चटपसिदा माबुसु याउननबा अइना कन्ना हाइबदगे महाकसु लाकपनि सर वाट वाना खुमलै मिस्टर गुरुदेव सिंह ngasiगी khongchat asigidamak lakpiba thakchari मिल्खाना पाकिस्तान दा सानबा चटप याहनगनी हाइबसी अइना अदोमदा थाजब थमे येंगुमसे अइ पाकिस्तान दा सानबा चलोय हाइना पाउचे सिदा मिल्खाना हारिबसे पाकिस्तान चलोय हारिबसिगी माकी मरम सिबु करिनो मसिगी वारिसी याम सांख्रे सर असुमना गुरुदेवना हाइरकपदा वाटवाना अखोइना चलिबा दिल्लीदगी चंडीगढ़ फावगी खोंगचत सिदी सांगदब्रने असुमना हाइनदुना नोकमिन्नै अदुगा गुरुदेवना मिल्खागी मरमदा वारी लीबा हौरई मिल्खागा अइगा अहानबो ओइना उनखिबसी ngasiदगी चाही तरुकी ममांग 1954 की मतमदा आर्मी रेजिमेंट सेंटर सकुंदराबाद मफम अदुदा इहान हाना थेंगनखिबने असुमना हाइदुना फ्लैश बैक ता लाक्तुना मतमदुगी वारीदु उटपा हौरई उलकलिबा सिनसिदा ट्रेनिंग इंस्ट्रक्टर भिरा पंद्यान की मखादा मिल्खा सिंह आर्मी ट्रेनिंग तौरी असुमना तोंगान तोंगान मखल मखा कयागे आर्मी ट्रेनिंग असी था खर चथरकलबा मतुंग नोंगमा फोलिंदा ट्रेनिंग इंस्ट्रक्टर भिरा पंद्यान हाइरमे हयेंगसी नखोइगी लमसांग लमजेल अमलै मदुगी लमजेल अदुगी मरमदा अखोइगी ट्रेनिंग सेंटर असिगी कोच हवलदार गुरुदेव सिंहना नखोइदा हाइगनी अदुगा कोच गुरुदेवन हाइरे अइगी मिंग हवलदार गुरुदेव सिंह इंडियन आर्मी हाइबसी मतम पुम्नमक्ता मफम खुदिंगदा अखोइगी इरैबाक असिगी सेवा तौननबगीदमक इरैबाकपु ngaक सेननबगीदमक थौरांग तौदुना लैबने अदुगा मसिगी मताइदा इंडियन आर्मीना इरैबाक असिगिदमक अफबा स्पोर्ट्समैन अमा ओइनसु सरुक याब ngमगदबने अदुना हयेंगसि नखोइ अखोइगी लैबाकसि लाना माइल 3 की लमसांग लमजेल अमा चेनगदबने हाइरिबा लमजेल असिदा ख्वाइदगी यांगना चेनबा ngamba मियोइ 10 खनगतकनी खनगतब मियोइ 10 अदु लमजेन चेनबगी मरमदा अइना अखनना ट्रेनिंग पीगने लाकदौरिबा ब्रिगेड गेम सिंगदा अखोइगी यूनिट असिगी रिप्रेजेंट तौदुना माइ पाकपा ngमननबगीदमक नखोइ हाना ममांगदा कना कना चेनबा यावरे हाना ममांगदा लमजेन चेलुबा यावरगदि नखुत थांगलो असुमना हवलदार गुरुदेवना हाइरकपदा मियोइ अनि मखुत थांगले अदुगा अमुक गुरुदेवना मखा तारे हाना ममांगदा करम मतमदा चेलोइ सर हुई अंगावबा अमना तानरकपदगी अई युम यौननबा चेलकपनि सर मयामदु नोलकपदा तुमि लेयु हाइन हाइ अदुगा अतोप खुद थांगलिबा अमदुदा अमुक हांगे अदुगा नंगदि करम मतमदा चेलुबनो सर अइसु मागी वारिसिगा चप मानै सर वखल तादबसा अइना नखोइदा हारिबसिदि हुइना तानरकपगी चेनबदु नते अतोप सिंगा अमगा कंटेस्ट तौनबदुने नखोइना भाप तादबा हंगनिंबा क्वेश्चन लेरिबरा नो सर मखा ताना अमुक ट्रेनिंग इंस्ट्रक्टर भिरा पंद्यान हाइरे अदुगा अमना ख्वाइदगी लमजल यांगना चेनबा अहानबा मियोइ 10 अदु नुमित खुदिंगे
मियोई अमदा संगोम ग्लास अमगा येरुम अनिगा स्पेशल ओइना डाइट पीगने असुमना हायरकपसिदा मिल्खादी हराउरदुना लमजेल असि थवाई याउना माई पाकननब चेनिंगबो फाउके मरमदे मिल्खादी पिकनिंगैदगी हौना संगोम थकपा यामना पामजना हौरखे अदुगा मथंगी नोंगानबदा हवलदार गुरुदेवना ट्रेनिंग सेंटर असिदगे मखोई सिंग अदु लमजेल लमथाके हाइरिबा माइल 8 सांगबा लमसांग लमजेल असिदा ख्वाइदगी यांगना चेनबा ngamba मियोई 10 खनबदा मिल्खासु याउरमे ट्रेनिंग इंस्ट्रक्टर बिरा पंडियान हाइकिबो मतुंग इना खनगत मियोई 10 अदु नुमित खुदिंगे स्पेशल डाइट ओइना संगोम ग्लास अमगा येरुम अनिगा फंगलमे मिल्खासु पिकलिंगैदगी हौना महाकना यामना पामजरप संगोम अदु नुमित खुदिंगी थकप फंगलनी खनबदा यामना हराउजरमे नोंगमा महाकी संगोम सरुक अदु मियोई 10 खनबा अदुगी मनुंग चनबा ngamhौद्रबा ट्रेनिंग याउमिनबा ममानबा अमदा थओ हाइनपि मदुदा ममानबा अदुना नंग अदुम थओ नंगना थगलसु अइना थगलसु चप माने असुमना हाइरकपदा मिल्खाना अंगांग ओरिङैदा संगोम थक्किबदु थकना थकना निंगसिंगलै महाकी संगोम सरुक अदु थकबा लोइख्रबा मतुंगदा मसेगी सरुक अदु मिल्खागी ग्लास अदुदा हाइबिरमे मिल्खाना मचेदा करिगिनो हंगबदा मसेना नंगदी संगोम यामना पामजरीदुदी अदुना नंगना थगलसु अइना थगलसु चप मानै हाइरके अदुगा मिल्खागी मपाना मिल्खाबो कौसिंदुना नाक चावरगा करी ओइगनी हंगबदा मिल्खाना लानमी अमो ओइगनी हाइबदा मपाना मिल्खादा हराउना सेलुट तौरमे मिल्खासु मपादा सेलुट तौई मिल्खाना पिकलिंगैदगी हौना लमजेल चेनबा यामना पामजरखे ममानबा सानमिनबदा चेन चोंगबदसु ममानबा अतैना चेनबा वादुना लेबहौरबसु महाक्ते अवाबा खंगदना थवाई याउना चेलखे असुमना महाकना अंगांग ओरिङैगे तांकक असि निंगसिंगबा लोइरदुना कोच हवलदार गुरुदेवना महाकपो मखोइगी आर्मी यूनिट असिगे महुत सिंदुना ब्रिगेड कैंप्सता सरुक याननबगिदमक ताकपि तंबिरे मसिगी रेस असि यामना मरु ओइबा अमने ख्वाइदगी हाना चेनबा ngamba अहुमदुने ब्रिगेड कैंप्स असिदा खनगदौरिबसे अदुगी मतुंगदगिदि नेशनल गी थाकता अदुदगिदि मथंग मथंग मयाम अमा चटपा याख्रे असुमना महाकी कोच हवलदार गुरुदेवना ताकपि तंबिरबा मतुंग फिल्म अमगी मसी अमदा लैरिङैदा अंगौबा मसुगी यूनिफॉर्म सेटपा ब्लेजर लिटपा नुपा अमा लाक्नगा फिल्म अदुदा प्रैक्टिस तौरंबा मियोई खरगा वारी सानबा अदु मिल्खाना मुन्ना येंगले मिल्खाना येंगिबसी वारी सानरिबा अदुदा नते इंडिया की चक्रगा लोइनना इंडिया हाइना प्रिंट तौबा लिटलिबा ब्लेजर अदुदनी वारी सानरिबा अदुदा मिल्खाना संगसिंदुना अदोंगी कोटु कदाइदगी फंगबनो हाइना हंगी करिगिनो हाइना हंगलकपदा मिल्खाना अमुक मखा ताई अइना सुम उबदा कोट लिटपसी मियामना इकाई खुमनै अइसु कोट लिटपा यामना पामे ब्लेजर लिटलिबा नुपा अदुन हाइरि ओ नंगसु कोट लिटपा पामेबा फरे अदुदि अहानबदा नंगसि कनानो हाइबदो अमुक ताइरो अइगी मिंग मिल्खा सिंह कवै EME सेंटर सकुंद्राबादता लैबनी एथलेटने असुमना मिल्खाना हाइबदा नुपा अदुना मागी मनाक्ता मिल्खाबो कौसिले अदुगा हाइ सुमदौबने मसिगी ब्लेजर से इंडिया की टीम की ब्लेजर ने मी खुदिंगमक हेक्ता लोइना फंगब नते अइगुंबा चैंपियन खक्तन फंगबने मसे ज्ञान तारेको यारे अदुदि चलो मिल्खा ब्लेजर लिटपा यामना पामजबना ब्लेजर अदुगी वाखलदा ताउरदुना मफम अदुदगे तपना थोगलके अदुगा महाकना लमजेल चेनबगे प्रैक्टिस तौरुरबा मतुंग इसिंग थकपा चंगलके इसिंग लैरिबा अदुगे हेक मायुकनबा का अदुदा ngasai nupa amana litpa mahakna yamna pamjaba अमुक्तंग लिटप फंगलबदी हाइना खंजरिबा ब्लेजर अदु का अदुकी मनुंगदा हैंगर अमद यानदुना लैबदो मिल्खाना इसिंग थकना थकना उरमे मदुदगी मी कनामत लैतब का अदुदा महाकना चंगसिंदुना मिंगसेल अमगी ममांगदा ब्लेजर अदु लिसिंदुना येंगे महाकी सक्तम अदु येंगजरगा मसा मतोमता अंगकप फाउजरमे मिल्खा हराउना मसा मतोमता वांगांगलदुना चैंपियन मिल्खा सिंह हाइजदुना वाखल अमदा ताउदुना मसा मतोमता सेलुट तौजरे मसिगी तांजा असिमक्तदा ब्लेजर अदुगी मपु ओइरिबा का अदुदा लैबा मियोसिंग अदु चंगलक्तुना मिल्खाबो का अदुदा हुरानबा चंगलई हाइदुना मफी मरोल फावबो लौथोक्तुना मिल्खाबो मियोसिंग अदुना फोबिरमे मिल्खानादि अइ हुरानबा नते चुमना लेटलगा येंगजबनी हाइदुना कन्ना हाइजरमे अदुबो माकी वा अदु ताबिरमते असुमना लैरिङै तांजा असिदा मिल्खागी कोच हवलदार गुरुदेव चंगलक्तुना खामदोई अदुगा मीगी काद करिगी चंगलुरिबनो करिगी मीगी कोट अदु लिलुरिबनो हाइना मिल्खादा खुपाकना थाइ गुरुदेवना खुपाकना थारिबासी महाकपु नुंगसिदबगी नते इकाई नुंगसि यानबदगे फुखिबने अदुगा अमुक हवलदार गुरुदेवना मिल्खादा मखा ताना हाइ इंडिया की टीम की ब्लेजर असे लिटप पामब्रा मसी तराई तराइना फंगब नते
मसिगी ब्लेजर असिबु फंगे हारबदि थवाई हक्चांग याउना अवाबा कया खांगदुना कन्न होनबा अमा चंगी मिल्खा नंग तसेंगना इंडिया की टीम की ब्लेजर असी पाम्ब्रा नंग तसेंगना इंडिया की टीम की ब्लेजर असी लिटपु पाम्ब्रा नांगना इंडिया की टीम की ब्लेजर असिबो तसेंगना लिटपु पामनगदि महाकपु नमथब ngamnanaba mangonदगी हेननबा होनगदबनि नंग महाकपु नमथब ngamloidra आयो नंग महाकपु नमथब ngamloidra असुमना हंगबदा मिल्खाना ngamgani हायना खुमि लैरिबा मयामदुना ngamsung ngamloidabada haiba matagum kareemnabagi minok noksili mahaki kos havildar gurudevana makha tana amuk milkha dhaire mahakna kamdongna cheli haibado nahak khanglabra nongoi marugumna yangna chenbani madugi thona lingjeldo nangonda leiba ngamgadra milkha singna singnaba amaga loinana ngamgani guruji asumna haire aduga national player ne champion ni haina mukchariba blazer adugi mapu oiriba aduna haire hayeng nanga amuk chang yengna si haina hairamlaga थोके अदुगा हवलदार गुरुदेवना नुंगसिना तपना मिल्खादा मखा ताना हाय नाकना शेर सिंह रनास महाकु ममियोय लिसिंग लिसिंग माइथिबा पिबा ngamgani असुमना सिन्ना सि लोइरदुना मथंगी नोंगानबदा फील्ड थोक्तुना मिल्खागा चांग येंगनगदौरि चेननबा मफम मार्क तौनदुना मागी मागी खोंफम सेमदुना लेने हाइरिबा लमजेल सिलम थारादुना मागी मागी पांगल पुथोकनदुना कन्न चेनरी मिल्खादी मयामदुगी तुंगदा अरोइबदा चेले ngayaki matungda tapna tapna mayamdu hengana chalakpada ngasai makai wa amata ngangdana thawai wana yenglamba milkhagi kos hawalda gurudevana thawai yauna harauna chenkalo haina lauri india gi team oina leiriba champion nupa aduga yamna nakna chenminari hengat kadaba khajikta ngairaba panthung fam oiriba thawri tingliba mafam adu yaugadaba sumna tagi khongkap kharatama ngairaba chiraba matamda khanghaudana milkhagi yet thangba khongda machin tumba posak amana thinbadagi milkha laimaida haithaduna tai maki kos adu chensinduna maki khong aduda theliba posak adu lauthokpi mikupsida makhoigi army gi senior officer ama changnaklaga milkha dhaire nahak yamna fajana chele karigumba nangi khong aduda machin tumba posak aduna thilamdaba targadi nangna lamjel asigi makok soidana oiramgadabani milkha momon nokche adugo officer aduna milkha gi kos aduda muk hai gurudev sir aina mahakpu su select toy nangna mahakpu ningthina train to fagane sir asumna hairamlaga officer adu chatki kos aduna milkha da milkha nahak kan honagadabani aduga sinna si loiraduna Delhi dagi Chandigarh fawa chatpagi khongchat amada train tongbagi sin aduda amuk ulai milkha gi kos hawaldar gurudevana hairi milkha si mausana pithorakpa athlete amani mahakumba ama malem sida leirambasi atangba diamond ama fangbadagi hena mamali yamai prime minister gi secretary mr watwan hairi milkha gi haukiba punsigi wari sing tabada aduki matik interest oi adubo milkha na karigidamakta pakistan da chatpa pamdribano haibasidi hojik fawa khangba ngamdri gurudevna secretary saw matamdu 1947 gi matamda mayoi million kayana india gi ning tambagi nungaiba phongdoknaba matamni adubo india amadi pakistan tongan tongana khaidokna khibada atoppa miyoi kaya amadi teng thanaba matamni miyoi million kaya lanjelakhi mayamdugi manungda milkha so amani mahaki khungang adu pakistan border gi saita lehokhi matamdu mahak chahi 10 dagi 12 fawa surakpa chahi matangni mahak delhi gi refugee camp ta lakhi mahak matomtane mafam sida mahak chaba thakpa mapung fana phangdana lelakhi refugee singa sigidamak chanana ba piriba si nongmana phangbasu yawi aduga milkha nongmana phanghodaba su yawi asumna numit kayani haukraba matung mafam asida mahaki pokmina ba machega thengnaki mawfanu pa milkha ga unaba mikupta mache adu harauba nungai bagi pina thumatki mapa mama animak nauna kaina khraba milkha su mahaki machega unajabada mabukning khara makhai chauthokse milkha na angang oringai gi sinna si loiraduna army regiment center Secunderabad mangna practice tawbagi sinda mu ulai milkha gi thongna asi mafam asigi army officer singna su khangba horakle adugo mahak masana su lamjel chenba pamjabagi mathakta ngasai mahakpu karemnaba khiba phobi khiba india gi team da yawriba athlete champion adubusu namthaduna mahakumna india gi blazer adu amuktang phangba ngamnana bokhonage khanba achetpa wakhalda milkha pung kun marina saba nongmagi matam asida ayamba pung singdi tumdaba makai maming leiraba athlete amagi manglanda numidang athengba fawa akanba practice tawrami
mahakna asumna numidang practice tawringai gari tongduna lakpa army officer amana gari khamduna Milkha da hairami ngaiko chelibudu lepu Milkha officer adugi manakta changsile officer aduna hairi namin kari kawe recruit Milkha Singh kawe sir asuk thengleba matam siduna hakna tawribesi karino sir India team gi selection fangnanabagi damak practice tawuni sir numidang sidi pothanaba tumnaba matamne ayuk nungthil gi matamda oina practice taw ayuk nungthil gi matamda di training tawbunina lamjel chenbagi practice tawbagi matam phangde sir Milkha gi thawai yaujaba matawsida officer asina munna yengduna ngayak khalaga hairi nangi practice ki damak matam pinanaba ai honage chalo tumuro asumna haiduna Milkha tumba changhanki aduga nonganbagi army training da training instructor Bhira Pandyana Milkha gi manakta changsinduna hai recruit Milkha Singh sir nak numidang da kari tawi numidang da tumi sir oh nang numidang da lamjel chenbra natraga tumbra lamjel chel rubu matung da tumi sir ayuk nungthil da lamjel chen big matam phangde haina nahakna complain tawbra matam phangde sir tawi sir matam phangbra phangdabra matam phangde sir hojik tagi hauna nang ayuk nungthil da oina lamjel chen gadabne nangon da yauriba honaba kanbage top top thongna adugi damak nangon da khudong chaba si pibane sukna gi nang chen ba khaktane gyan tarabra tajare sir karino nang gyan tarise ayuk nungthil gi matam da lamjel chen ba sir adugo numidang da na kidoba numidang da na tungani sir chalo cheluro funny sir asumna hairaduna army training asi khara kom thokladuna Milkha lamjel chen badana khara hena hona halami Havaldar Gurudevana su mahakbu thawai yauna akanba mawongda takpi tambiri numidangi matamda phamungda hipladuna Milkha na mahaki nungsinajbi birogi photo adu yengduna makhoi ani nakna loineramba haukiba punsi matek to amuk ningsingladuna matamdugi wari do amuk utpa hore sinna sida Milkha na angang sing aduna khubak khuduna harauba aduda Milkha su angang sing adugi mamangda cycle adu makhut thadokduna maning hanhanduna thorokpada ningthi jarbi nupi ama ising puduna lakpa aduga thengjennaduna ising adu haidoi Milkha gi cycle adu su laimai da tui Milkha di nupi adugi wakhalda cycle turi haiba fau kawba makai mamit kuptana nupi aduda yengduna lei numidang halaklaga su Milkha tumdaba makai nupi dugi wakhalda ungduna lei nong hek nganbaga mahakna ngaujari binupi aduna ising sokpa lakpa matam aduda Milkha lai aduga ising du pubige haiduna mahakna pui nupi dugi thongal hek yobaga ising du Milkha dagi lawduna changki numit khudingi nupi asina ising sokpa lakpa matamda Milkha ngaiduna leirami nupi asina hen pamda kiu leptuna ising sokpa lapna satpadu wadana ba haiduna angang kharaga loinana Milkha na hanana ising soktuna thamlaga lambida ngaiduna nupi asigi ising sokpagi purakliba farta aduda haibirami aduga ising du pubiduna yungi thongal yona thinbi aduga Milkha na nupi duda mingkari kaubage haina hangbada biro kawi haina hairamlaga changki Milkha su aigi mingna Milkha kawi haiduna laushili nongmi yengduna changkibadu Milkha su yengduna lehui mathangi numita su ising soktuna angang singa loinana biro bu ngaiduna lei phana koina ngairaba fawgada ising sokpa lakmandabadagi biro gi yumgi thongal da oina Milkha lai biro du yumgi building mathak adu da leiba urami biro na su Milkha bu ui aduga biro na Milkha gi matau yenge khanduna phamtharaga lumduna leiki masidagi Milkha na che maset amada karigumba khara iduna angang singna sanarama ball adu lawduna ahoba amu khutuna ayiba che adu namsilaga ball adu biro gi manakta building mathak adu da langkhale biro na ball adu khunduna che adu lokthokduna yengbada ai nangbu nungsi nangdi aibu nungsi dabra asumna iramba aduda biro na momonokse biro na su angang nupi masa ama tharaktuna ball adu Milkha da amuk pidai Milkha na lokthokduna yengbada ai su nangbu nungsi asumna iramba aduda Milkha harauna angang sing aduga loinana jagoi sai asumna numit kaya bol aduda che thesinduna langnaduna makoi ani pau faunarami masigi matungda Milkha amadi biro mafam amada unaduna wari sari biro na hai boldu yamna kanna langlakano aikoi ipagi manada panbada manado loina ngangkale Milkha na mak thabak chattabra haina hangi ngasi sutini haina biro na khombada Milkha na karigi sutino haina hangi Gandhiji gi mapok numini kari maramgi Gandhiji gi mapok numita kari gi suti tharino Gandhiji na British ki makhuta gi aikoi se ningtamba phangan ki
aduna masigidamakta mahaki mapok numita aikhoigi leibak India pumbada suti tharibani asumna birona hairakpasi tabada Milkhadi angakpa oiraduna hiblambadu haugatladuna yamna khangningnna hanglaki kari haiba India pumba loina India pumbada loina numit asida suti thai Gandhiji gi khakta nate leibak sigi maru oiba mi kaya gi mingda national holiday kaya amasu leiri Milkha na hai yengu biro nongmadi soidana Milkha gi mingda India pumbada soidana suti thagane wafam sida birona kare Milkha gi mingda asumna haiduna sita na nokse Milkha na aisu maru oiba thabakni aina tawrise asumna hairaga birogi matam bakta Milkha do amuk hipthai birogi iliba fi aduna Milkha gi mamai da kupsile sinna si loiraduna mathangi sinda sangum kaukta ani yanduna Milkha na cycle thoduna lakpada police na khamlame aduga purakliba sangum kaukta ani si kadai dagino hura lurira hainhangi Milkha na natte haibada police aduna pot asi lerakpage receipt yaurakpra hainhangi Milkha na aigi pot leijabasida karigi receipt no hainhangi police aduna masi sadara police station receipt yaudrbanina pot adu mafam asida thamlamo nahakna receipt poraklaba matamda pot adu lobu yagane Milkha na ai animaksi purga chacharage haibada police aduna amadi thamlamo aduga ama pukho haina hairakpada Milkha na cycle dagi lokthokuna famtharaga sangom adu thakto'i lambi gi mataida mi mayamna su harauna lauduna yengnari Milkha na sangom du kauta ama thakpu loirba matungda buktan ile mayamduna masing thirai yankairak ilba matungda lemhoriba sangom kauta ama dusu thakto'i aduga makha na amuk buktan chamarak ile aduga sangom yaudrba hangba kauta ani du police ta piduna hai karigi amakhak lahogdoino ani maksi oina lobi horo hain hai mayamduna Milkha bu thangduna harauna lauduna chatki asumna lakpana birosu hen pamda miyoi kharaga ising yaduna leirambadu thengnei atai nupi singduna biroda hai masigi nupase huran bada kone yamna fataba mini asumna haiba tabadage birona Milkha bu sauningba hukre ising purga yumda lakpada Milkha na tanarei aduga biroda hai biro ai nanga lohongbo pami birona wa mata khumdana sauna leithoktuna chatke tawbada Milkha na khami birona Milkha si huranba mini haiduna yamna kanna saurami Milkha na ai madugi fattaba thabak pumnamakto thadokani ai bu thajau ai gi punsigi kariguma mai pakpa ama fangnanaba ai kanna honagani aduga nangi nanakta ai amuk halakani nang ai gi damakta ngaiba ngamgadra Milkha gi thamoi sengbo wahai asida birosu milu pirang chelai aduga hai ngamgani masigi matungda Milkha mamanaba amaga loinana ticket yaudana train tongduna lakhe ticket check tobu lakpada makhoi anidi ticket adu yaudrabanina mamanaba aduna ticket yengba lakliba nupa adu kanna ilamlaga Milkha chelo asumna lauduna train dagi chongthaduna chelaki Milkha chelo haina laurakpa mamanabagi wahai asida Milkha su chena nauriba Milkha gi wakhalda chudun laikiba thogdok ama ningsinglaki tangsang pairaga sagol tongduna mapabu hana naba sangsilakhiba saktam adu mikup asida asengba thogdok amagum ningsinglaktuna Milkha wakhal amada tawbadage makhutta paiba thang amana miyoi ama yalubadage miyoi adu makhut soke masidagi Milkha matam khar jail da leiruraba matung masena mahakpu jail dagi lokthokpa lakhi Milkha jail dagi tholaktuna lambida masege wari sai Milkha na karigi aibu jail dagi lokthokpa laklibano masi haiduna mache de yenglubada masigi manada sivasana adu yauramdaba aduda Milkha na hanglai nahaki sana adu kadai de chatkrabage masi du khumde tuminna lei ngaihak leiraga Milkha na makha tarai aibu bel da lokthokna dabagi damak nangi sana du kaithokkiba natra machil mopwa milu piranga loina ruduna yengne masena baukhum amata pidana sasila o haiduna Milkha bu puduna lai masigi matungda sinasi army training center da Milkha na practice tawbagi amuk pulai matang sida Ranbir Singh changlaklaga hawaldar Gurudevaga khutchoknai Gurudevna Milkha da hai Milkha mahakiming Ranbir Singh kawi India team gi coach ne Milkha na Ranbir Singh da khurumi Ranbir Singh na Milkha gi matik mathongna adubo yengningduna Milkha da hai masigi round sida amuktang chelo aduga ingonde yengalo Milkha na chenbadu yenglaba matung mathangi nongan bada amuk coach Ranbir Singh na Milkha yauna mayam punna amuk chenmin hale hanjin chalan bada cheliba khudinge second khara ngan khana panthung pham yobang ngamki Milkha gi matik mathongna sida coach Ranbir Singh angak pa oike Milkha lemna mangla roidaba athlete amani habisi mahakna khanki
चेनमिनबा खुदिंगी मिल्खाना मकोक्ता ओइदुना लैबा सिदा हानाना इंडिया की टीम दा यावरिबा चैंपियन अदुना मिल्खाबु नमथनबा प्लान अमा तौरमी हयेंगसी इंडिया की एथलेट टीम खननबगिदमक फाइनल सेलेक्शन पांगथोकदौरिबनी हाइरिबा सेलेक्शन अदुदा लमजेल चेनबा ngamdananabagidamak numidangda nupa asiga miyoi kharaga pulaga मिल्खा की मखोंगदा चैना कंदुना तमथीना फुरमे कोस अनि अदुना मिल्खा की असोकपा अदु सेवा तौपिरमे मिल्खा चैना अदु वाना खांगले माकी कोस गुरुदेवना मिल्खादा फुरमलिबा मियोइसिंग अदु मसक ताओ हाइरबसु मिल्खाना ताकथोकलमदे मथंगी नोंगानबदा इंडिया टीम की एथलेट सेलेक्शन गिदमक रेस अमा लमथाननबगिदमक ऑफिशियलना एथलेट सिंग असगी ममिंग लाउथोक्तुना फील्डा कौथोकपा हौरई मथंग मथंग कौथोरकपना मिल्खा की मिंग कौरकपदा यामना थीना सोक्तुना लेरबा मिल्खासु खोंगुप पाइदुना फील्ड अदुदा थोकलखि मागना थोकलकपा अदु उबदा अंगकपगा लोइनना माकी कोस अदु मिल्खा की मनाक्ता चेनसिले अदुगा हाय मिल्खा नंग ngawrabra करिनो नंगना तौरिसे मिल्खा तुमिन्ना लै रणबीर सिंह सु चंगलक्तुना हाय मिल्खा अइना हाइरिसि नंग मुन्ना तौ नंगी चांस मयाम अमा लेरि नाहकना करिगुम्बा हौजिक नमफुदा चेलबदे नाहकी खोंगसी मतम पुंबगी ओइना अरेमबदा मांगलनी मिल्खाना वाफमदो करिमता तादे महाकना पाइरकलेबा खोंगुपदो तोंगसिनबा हौइ महाकी कोस गुरुदेवना करिनो नंगना तौरिबदुबो नखोंग असोकपदो लोइना पोंखलनी मतम खरा पोथाको असुमना हाइदुना खोंगुपदो लौथुइ मथौना मरिंजल खाबा मिल्खाना अई लमजल से चेनगी गुरुजी असुमना हाइरकपदा तौगे खनखिबा थबक्ता निंगहनदबा मिल्खाना निंगखिबदा कैदौंगैदा होंदोकलुबा याररोय खनबना मिल्खाबु चिंखटपिदुना खोंगुप तोंगहनदना फील्ड चंगहनखि मागी चेननबा फिफम सेमदुना लैनि मिल्खासु ईश्वर खुरुमजदुना चेननबा सेम सादुना लै लमजेल असि चेनबा याबगी अयाबा अदु हेक पिरकपगा मागी पांगल थौना पुथोकनदुना कन्ना चेनै मिल्खा सुमागे असोकपा मखोंगे अनाब चाइना अदुना मरम ओइरगा यामना वाना लाउदुना चाइना खांगदुना चेले महाकी कोस अनि अदुदी थवाई वाना येंगले मिल्खाना माई पाकनि हाइबगी थाजबदि थमद्रबने महाकना पामजबगी मतुंग इना चुमना खकी लमजल सिदा सरुक याजरसनु हाइना खल्लबने मरमदे मिल्खागी मखोंग अनिमक फिवम थीना सोकलबने असुमना मिल्खा मखोंगी चाइना अदु खांगजिनदुना लैजबी थौना पुथोकतुना चेलखि महाकी असोकपा मखोंगदा येलिबा बैंडेज अदुसु तंजा असिदा महाकी खोंगथांग खुदिंगे नानथोकपा हेलक्तुना अरोइबददी बैंडेज अदु नानथोकतुना ताहुखि अनाब चाइना अदुनदी खांगबा ngamद्रबने अदुबो महाकी ngamगनि खनबा अचेटपा थौना अदुना चेनबदी लेपते मयामदुगी ममैदा यामना लामना चेलंबा मिल्खाना पुमनमकी मंगजल थाना चलक्तुना मिल्खाना पुमनमकी मकोक ओइदुना पंथुंग यौबा हानखि पंथुंगफम थौरी तिंगलबा अदु हेक यौबगा मखोंगी अनाबा अदुना मरम ओइरगा लाइमाइदा हाइथदुना ताइ महाकी कोस गुरुदेवना सेंसिनदुना सौगटपि कोस रणबीर चंगलकलगा मिल्खादा हाइ मिल्खा नाहकना नेशनल रिकॉर्ड थुगाइरे नाहक नेशनल रिकॉर्ड चलबने असुमना रणबीरना हाइरकपदा मिल्खाबु लमसिदा अहानबो ओइना लमजिंग बिरखिबा महाकी कोस हबलदार गुरुदेव अदु नुंगाइबगी अरोइबा पनखै यौना मिलु पिरांग सेनखे अदुगा तनिकपा खोंजलदा मिल्खा नाहकना नेशनल रिकॉर्ड थुगाइरे मिल्खाना सु हराउना महाकी कोस अदुदा हाइरे गुरुजी मिल्खा इंडिया की ओइरे असुमना सिन्नसि लोइरदुना महाकी कोस अदुना मिल्खा की चाना थंगनबा सिन लांगली तंजा सिदा अहल अमा चंगलकलगा मिल्खा सिंह हाइरबसि करमबनो हाइना हंगलकपदा मिल्खाना अइनी हाइना खुमे अहल अदुना हाइरे अइ नंगी ब्लेजर की मेजरमेंट लौबु लाकपने वाफम सिताबदा मिल्खा महाकना कोट लिटपा पामजबदु मंगफाउनरे खंदुना नोक्से गुरुदेवसु हराउना नोक्से अदुगा मिल्खा की ब्लेजर की मेजरमेंट अदु फी तुबा अहल अदुना लौखि असुमना इंडियन टीम के अंगौबा मसुगी यूनिफॉर्म ग लोइनना महाकना यामना पामजबा ब्लेजर अदु लितुना मसेगी युमदा लाखि मिल्खाना लाकपा मतमदा मसेदु कोन फेंगदुना लेरमे मसे अदुनदी महाके मौफानुफा मिल्खाना असिगुम फिवम असिदा लाकनी हाइबसि थाजदबनेरा मसेना मिल्खादा कना हंगबिबनो हाइन हंगी मिल्खाना उपलिबा स्पेक अदु लौथोरकपदा मिल्खा ओइरंबा अदुदा मसेदु तौफम खंगलमदे हराउबगी मिनोका नुंगाइबगी पीगा इयान यान सिनरमे मसेदु मिल्खागी मनाक्ता संगसिनदुना मौपाबु थवाई ताना येंगजे मिल्खाना मसेदा हाइ ऐसे नंगी मिल्खादुनी ऐ भूत नते असुमना हाइदुना मसेना मौपाबु नुंगसिना कोनसिनबे अदुगा मसेना हंगलई करिगिनो नंगना असुक साबसिदा कोट लिलगा लागलिदि मिल्खाना खोमे मसिदी कोट नते ब्लेजर ने इंडियन टीम की ब्लेजर ने येंगो
sida India tharise nangi noppa nupa Milkha se awaba khangdana kanna honari adugidamakta masi phangbani Milkha na asumna haiduna blazer adu lokthokuna maseda se litlaga yengu haiduna litlale Milkha na maseda yamna phase pocket ani duda humlaga yengu asumna hairakpada masedu pocket tu humduna yengbada blazer aduge pocket nakal ani makta kariguma posak ama yauramba thengnake yauramliba posak adu lokthokuna yengbada sana oiramki Milkha na jail da leiringaida masena chinba sana adu kaithokuna Milkha bu bail da lokthokkiba adugidamak masegidamakta mahakna leibirakpa sanani masegidamakta mahakna leibirakpa sana adu ubada masedu haunaruba tawdana khamluba yadana pirangna mafam marang khangdana maupabu nungsina konsinjai aduga mathangi sinda amuk Milkha cycle thogduna mahakna nungsina jabi birogi manakta lakhi cycle thogduna lambida lakna biroga ahanba thengnakiba mikupsingdu tapna ningsinglakhi asumna lakpana birogi yumgi thongal yaurabada mahausa makoi ani bol da che hapsinduna langnaduna pau phongnakhiba adugumna bol ama birogi yumda building mathak aduda langkali adubo biro uraktrabada birona karimata hairaktraba aduda Milkha birogi yumgi gate adu tana changlakhi soidana biro thoklakani khanduna harauna leptuna leiringai gate adu hangdoktuna nupa ama oina thoklakhi masidagi mafam adudagi Milkha thoklakhi mahakna thoklakpada mamanaba ama thengne mamanaba adunasu Milkha da nangdi pumon olame hain hairi Milkha na mamanaba aduda hangi kanano sida nupa ama oina leiramliba sibo birodi kadai chatkhirge Milkha gi wahang asigi paukum karimata pidana mamanaba aduna atoppo wafamda oina thaidoktuna khumme Milkha na amuk makha tai karigino nangna aina hangliba si paukum pidana atoppo wafamda oina thaidoklaga khumledi hayo mahak kaidorage mamanaba aduna khumme mahak sida leitre adudi mahak kadaita chatkraba asumna Milkha na hangbada mamanaba aduna as ai khangde lao chasilo asumna hairakpada Milkha na karino nangna hariba dubo Milkha mahak luhongkre biro luhongkre haibu wai asitabada Milkha angakpaga loinana awabana kham thenglame Milkha na biro bu thamoi sengna nungsijaruba thajaruba aduna wafam asida amuksu thajaba ngamlamde Milkha na hairi mahak na aibo ngairamgani haikibani ai maga unagani mahak na luhongliba sikadaidano mamanaba aduna karino Milkha nangna hariba dubo Pumna makto hokre mado oiba yararoi asumna hainarba matung biro kaina bagi awaba wakhalna puba thangba ngamdraba Milkha na hokhiba matam singda biroga nungsina unakhiba mafam aduda laktuna famle mahakna birogi damaktani haiduna leirakliba fi adu birobu ningsingna tingthokli mahakna birogi damak fi asi leirakliba si ataigi nate nongma mafam asimaktada makhoi ani nungsina unakhiba numit aduda birogi matambakta Milkha na hiptuna leibada birona mahakki ilakliba fi aduna Milkha gi maida kopsinbada tanja adumaktada nungsit silakpadagi birogi fi adu yai tamna humduna pokhi madudagi Milkha na nungaitraduna birogi fi ama leiduna puraklibani adubo nungsibi mahakki mafamda nungsina kudol tamlani khanduna thawai tana purakliba kudol pot asigi sanafam leitrabada maning tamna silba nungsatki matung ilhanduna maning tamna paihanki asumna sinna silloiraduna training center da coach habaldar gurudeva amade Milkha makhoi ani chatna wari sari Milkha na hai guruji ai guruji yaudana karimata tawba ngamloi guruji na hai karigi ngamloi dorino pumnamak nangna mai pakadoribani Ranbir Singh haribasi afawa coach amani guruji ga iga lapnarani khanbada ai yamna wai guruji karigi wagani usek singna apikpa anembu ufal singda tonglambadage awangba mafam singda paikhane nahakna chatkadoribase foreign country Australia dani asumna haiduna Milkha bu konsinbi masigi matungda Milkha coach Ranbir Singh da sinaduna mahakka loinana Australia khongsitkidamag flight tongki Milkha di nongthaki lambida amukta chatribana flight asina paikhatpa horakpada yamna kina pakhatna lei mahakna thong aduda yengthoklubada yamna wangna pairamba aduda amukka hena pakhatki sit thangnana faminariba mamanaba aduda Milkha na hai aikhoisi yam wangna paikhale aikhoi soidan pokhairani
asumna haiduna Milkha pakhatna sit adudage hogolai coach Ranbirna Milkha da gyan tana famthana bahai asumna plane manungda langkhatnarakpa sida kari tobu yaurbono haiduna nupa ama changlaktun hangi Milkha gi mamanaba aduna nupa aduda adomdi kanano hain hangi nupa aduna ai captain ni aina plane si paibani haina khumlakpada hanadagi pakhatna leiramba Milkha di amukka hena pakhatki Milkha na hanglei plane si adomna pairaga kari gino thaduk lamlaga lagide maduda captain aduna kari suwabiruno ai khoi mioi anina plane si paibani mioi amana standby oina leibani section gyan tana phambiyo asumna hairam laga captain adu chatki asumna lakpana hujik Australia da Melbourne Olympics 1956 asi saruk yanana bagidamak Melbourne city da thunglare mioi kayana saruk yaduna Olympics ki maira asi chukhatuna Melbourne Olympics 1956 asi hawduk laba matung coach Ranbir Singh Milkha amadi India gi sanaro sing adu da hai mahaki maming Mr Peter Hami Hon kawai mahak si ai gi technical advisor oina legadoribani asumna coach aduna hairakpadage India gi sanaroi sing aduna nupa aduda khurumi khurumlakpa aduda Australian nupa aduna Ranbir da karino makhoina toribase haina hangi Ranbir na hai masi coach singda respect over India gi chanabi amane masigi matungda India gi technical advisor oina leiriba Australian nupa adugi yumda lakhi ngai hak leiraga technical advisor adugi masa nupi ga loine aduna mamanabi ani ga changlei macha nupi du kauksinduna macha nupi aduda hai makoisi India gi track running team ne aduga mahaksina coach Ranbir Singh ni aduga Ranbir Singh da amukhai mahaksi aigi ichanupi ni mamingna Stella koi machanupi Stella na hairi welcome to Melbourne aduga lakliba makhoi anisina aigi imanabi ni Lindsay amadi Jani asumna hainaduna makhoi sakhang maikhang ne machanupi Stella na makhata na Milkha da mafam sida lakpasi kamdawi nungaiba fawra haina hanglakpada Milkha di English lon asi ningthina khangdabana hanglakliba aduga chanadana Milkha na khumme nate ai Milkha ne 400 meter race ki asumna paukhum pirakpada Stella du noi aduga coach Ranbir na oina Milkha da gyan tahale mahak na hairibado nangi ming hangba nate mafam sida lakpase nungaibra kamdauge haina hangbani mahak na onana paukhum piruba aduda Milkha su ikairaduna noi aduga Stella na coach aduda Milkha amadi India gi team aduga ngaihak koithok minaruge hain hai technical advisor aduna su ngaihak chacharu sanu hairakpada coach aduna su ayaba adu pirai aduga Milkha da hai chalo Melbourne city gi akoibada ngaihak yengluso adubo hayeng practice tawgadabanina yamna thenglakano ngana halo asumna Milkha ga loinana India gi athlete team aduga Stella yauna mamanaba sing aduga punna mafam amada laklaga beer thakladuna isai saktuna harauna jogoi sari numit asigi numidang athengba fawba yu thaktuna ka hena ngauthok lubana mathangi nongan bagi ayukta nganna hogatpa ngamdabana practice adu Milkha na matam chana yawba ngamlamde mayamna practice hauna khraba matungda Milkha di yamna thengna tholakhi coach Ranbir na Milkha da hai nahan makai amukta thenglak matam chana tholak panangna karigino ngasi asuk thengna matam chada na tholak libase aina hangni sukumu Milkha na mamai adu lukthar aduna khumi sir ai ngarang numidang do biar khara thaksilure coach aduna makha tarai nangna mafam asida laklibasi biar thakpa laklibra nate sir adudi mafam sida karigidamak lakpano Olympics saruk yaba lamjel chen lakpani sir numit marini subada qualifying race ni masida nahak na mai pakpang ngamhogdrabadi nahak mapanda thokadoribani namito ingondi yengo Milkha Singh sportsman ama oige hairabadi nahak na kathokpa amade discipline ngak na chatpadai sorry sir chalo warm up tawso asumna haibadagi Milkha warm up tawba howe masidagi numit khara hokraba matung ngasi asi Melbourne Olympics asige Milkha gi lamjel chenba numini hariba race asida tongan balaibak singdagi represent tawduna masing yamlaba athlete singna saruk yaribani hauzik hairakpagi matung ina athlete sing asi lamjel lamthana nabagi mark tawriba mafam sing aduda magi chen nabagi fifam semduna leinei chen ba yare haiduna nongmai adu mathakta hek kapkhatpaga magi angamba thakta kanna chenei phana sanglaba asi fawba Milkha na pumnamaki mangjil thana chele adubo ikhang khangogdana atai leibak singi athlete sing aduna Milkha gi mang thaduna yamna kanna chen khalakhe
Indian team gi technical advisor amadi coach adu haifam tawfam khangdana khangle asumna Melbourne Olympics 1956 asida Milkha maithiba namki fil adudagi mapal tholaklaba matung washroom da changduna mahakna beer thaktuna ngauthokluba nungai thokluba aduna maram oiraga masada awaba chokthaba fauhanbata natana matam chana practice yawang ngamkidabana race asida maithi kibani khanjaduna Milkha masa matomta kapladuna mamaida makutna thajinjaduna awaba khangli masigi matungda Milkha amadi coach adu awaba fotlunga loinana Australia gi Melbourne city thaduktuna India tamna plane tongduna laki lakpagi lambida plane manungda Milkha na coach adu gi manaktu changladuna chema set ama piduna hangi sir hojik phawbagi oina 400 meter race ki world record asi second kayano sir coach aduna Milkha na khalibasi karino khanduna Milkha da ngaihakti munna yengduna lei aduga che maset adu lauduna wadi amatta ngangdana che aduda 45.9 haina irei Melbourne Olympics 1956 asida maithiba nanghorabasu che asi yengduna Milkha asowa mang ama mangbauki pongna famlamdam India yawraklabada 400 meter race ki world record asi thugai ge khanduna coach Ranbirna yamna kupna yengsinbiduna Milkha awaba kaya mayok na duna chingi mafam amada tongan ba makalgi akan ba training sa thaki Milkha na soktaraglaba thongna pumbol lairaktraba mikupta mahaki coach Ranbirna mamal naidraba thongna kaya leptana pibiki numit kaya ni makhwang da ter punduna makhong da nung punduna nongju nung samarakta leptana akan ba training sa tharaba matung 1958 ta Tokyo da pangthokpa Asian Games yaw chatki Asian Games asida 400 meter race ki oina Asia gi khwaidagi lamjal yangba Pakistan gi represent tawduna lakdiba maming leiraba athlete Abdul Khalik hariba miyoi asiga Milkha ga akan balamba tawgadori Games asigi field gi running track ta mark tawduna leiriba mafam sing asida athlete sing asi running position da chenanaba same saduna lei chenba yare haiduna ganna si mathakta hek kapaga athlete sing asi magi haisingwa pangal puthokna duna yamna kanna chene race asigi haurakba second khara fawade Pakistan gi maming leirba athlete Abdul Khalik na mang thana Milkha dagi yamna lakchana chelame leiriba mong asida Abdul Khalik ki coach adu napal kajai coach Ranbirna Milkha da chenkalo haiduna araiba thona puthoktuna kanna lauri Milkha su matam sangna akan ba practice tawrakpagi haisingba adu mikup sida puthok lage khanduna araiba thongna sijanaduna sen khalakpana Abdul Khalik kamakoi ani kanana helibano haiba ngamdaba mawongda chap manana senmin narakpana makoi ani mag panthung pham oiriba thori tingliba mafam adu yoba chap manake Pakistan gi maming leirba athlete Abdul Khalik amade mahaki coach aduna de thori adu makoina sokba hali khanduna harauna konsinai India gi coach Ranbir Singh di leiriba mawong adu chap chana uba ngamdabana athlete makoi animak yaurakpa iman manana ukhibana Milkha bu sogat piduna scoreboard aduda karamba decision ama pirakpage haibadu mitkuptana yengduna lei second kharagi tungda Milkha na pumna makim bakok oire haiduna scoreboard aduda irakpa aduda Milkha na harauriba nungairiba adudage saruk kaya mahaki coach aduna haraubana helame asumna Milkha gi hanba leitaba thona adugi hona jamana 400 meter race ta Asia gi record thugaiduna prithvi gi maming leiraba leibak singi marakta India gi masu ahungi phiralna pumna maktagi wangna maning tamna paihalame masigi matungda 1958 Cardiff ta pangthokpa Commonwealth Games mathang tongan ba chahi singda London South Africa Berlin Denmark Moscow Japan asina singba tongan balebak singda satuna lamjel chelobada Milkha na pumna maki makok oiduna mai pakna halake Milkha na India gi mingchat purakpada lauriba thodang asibo sakhangladuna army da rifleman oina leiramba Milkha star ama kahanduna promotion pk mahaka training to minaramba mamanaba singaduna Milkha bo thangduna lauduna nungai phongdoklame Secunderabad Army Training Center gi senior officer singna mahakpo harau taramna oi training instructor officer Bira Pandian ubada mahakna joint shop haiduna salute tawi training instructor aduna su Milkha da salute tawduna hairi ngasidi nangna salute tawgadaba nate ai khoina oina nangonda salute tawgadabane ai khoigi unit asigi mipum khuding makna salute tawgadabane
India pumbana nangbo salute tawgadabani asumna haiduna leiramlibo officer sing aduna Milkha da salute tawi leiramlibo officer sing adugi marakta lamjel chenbagi lamasida ahanbo oina mahakbo khut paiduna takpi tambirakhiba mahaki ahanba course Havaldar Guru Devasu leirambo ubada Milkhana nungsina yengje course aduna so Milkhabo nungsina yenglaga pirang marika loina ba minokta tanik pa khonjelda course aduna hairi Milkha nang hojikti officer ama haibado oire aduga Milkhana mahaki fanglakliba medal adu mahaki course adugi ngaksamda hukladuna makhong sokna khurumjai Milkhana takpi tambikhiba ojabo masak khangba matau ulakpada ngasai makai pi ira selba susena khara makai khangjinba ngamlamba course adugi metki pi adu aroi akham naidana sentharaktuna Milkhabo nungsina konsinbi Milkhana hai Guruji na ibo kupna yengshin biduna ikut paiduna takpi tambirak padagi aigi ngasigi thakse yobang amjabani Guru Devana su Milkhada asigumba lising na khujing oiduna mai pakpa oyu haina Mongol pibirami masigi matungda unit asigi army sing isei saklaga jagoi saduna harau nungaiba phongdoklami masigi matungda Milkha Singh 400 meter race ta world record thugaiduna India gi president mahakpo Padma Shri Award Khusin Naduna Ikai Khumnarami Masigi matungda India gi Prime Minister ga India gi athlete sing yauna coach Milkha ga unabagi thorum ama silame Prime Minister na Milkha da hai aikhoi sinangi damakta chauthok chaningai ni pumna maksigi matungda hojik amuk lakadori ba ROMP Olympics asidasu nang India gi flag asi maning tamna pahin gadabani leibak asigi miyoi khuding makna nangonda thajaba pumu thamlibani phare ado hayo Nahakkidamakta aikoina kari tobu pami Milkhana hai Panditji lakadoriba ROMP Olympics asida karigumba aina mai paklabadi aigi mingda India pumba numit ama suti oina lauthokpiyo Milkha gi wafam asida Prime Minister adu noktuna soidana lauthokani hairi mahaki secretary aduna Pakistan dagi call ama lai haiduna Prime Minister adu kauthoki aduga phone adu paiduna wari sarba matung Prime Minister na mayam da hairi Hojik Pakistan ki President Il Marshal Ayub Khana call tawraktuna aiga wari sai India amadi Pakistan leibak ani asigi oiba friendship games ama pangthokna nabagi damak aina tawkiba proposal adu Pakistan ki President asu accept tawbirakle leibak ani asi marup mapang ama oina nungsina leimina nabagi damakta hairba games asi yamna maru oiba amani aikhoi gi leibak asigi oina Milkhana lit tawduna chatpa ai pami Pakistan da chatpagi hairpa sida Milkha maithong adu maksin khiduna wakhal amada tawduna leiki India Pakistan khaidok narakpada dharma gi oiba kangluk maselge nungai nadab amada Pakistan gi khungang aduda Milkhana yamna angang oringai matamda mahaki mapa adu minung silaitana hatpiki maramasinane mahakna Pakistan da sanaba chatpagi palakpada ungduna leiribase thokriba thodok aduna maram oiraga tasengna hairabada mahak Pakistan da sanaba adu chatpa pamlamde asumna coach Havaldar Guru Devana Prime Minister adugi secretary da wari lina train tongduna lakpana hojik Chandigarh railway station yaure Chandigarh yaurabada hojik amuk Milkha gi yumda makhoi ahum thunglare cha kap amamam thakminaduna ngaihat phaminai Milkha gi leiriba mawong aduda Pakistan chatpagi maram yamna kuppa maroldi hogdoklamdre Prime Minister na personal oina amuktang unaba pami haibo famasi Milkha da hairamlaba matung tinthadana yamna thuna Milkha Prime Minister gi manakta chatuna unaduna wari sai Milkha na hai sir ai Pakistan da chatuna games si yawba ai ngamjaroi sir ai gi imung manung gi miyoi sing mafam aduda thawai mangkibani Prime Minister na hairi Milkha nahaksi lanmi amani hojikte nangi naraiba ki damakta nangse tangai fadaba ama oire nangna nangi naraiba asigi damak lantheng nadrabadi kanana lantheng nabigani asumna hairakpada wakal khara khantaraktuna maraiba ki damak India gi damak khanduna India amadi Pakistan laibak ani gi oiba friendship games asi saruk yanana bagi damak Pakistan gi khongchat adu chatki khongchat asida Prime Minister gi secretary amadi Milkha gi army gi coach Havaldar Guru Deva amadi Indian team gi coach Ranbir Singh loina duna chatli hojik makhoi Pakistan da thunglare mafam asida thunglarabada laibak asigi masing yamlaba miyoi singna makhoi bu taramna oi
नोंथक्तसु प्लेन पाइदुना इंडिया की मिल्खा सिंह अमदी पाकिस्तान की अब्दुल खालिक मखोय अनि गेम्स असिदा अकनब लंबा थेंगनगदौरि हाइबा अनंब चे असिना पाकिस्तान सिनब थुंगना चाइथोकलमे गेम्स असि हौननबगे पुंजा अदु यौरकलबदा मिल्खा की मचे अमदी कैरो लैकाई की मीसिंग पुनसिनदुना गेम्स अदुगे लाइव कमेंटरी रेडियो द थारकपा अदु माइक द मखोल हौना थादोक्तुना ताननबा ngainari प्राइम मिनिस्टर सु माकी ऑफिस ता रेडियो ता अदुना लै अदुगा मिल्खा की यूनिट की आर्मी सिंह अदुसु मिल्खा की गेम्स असिगे रेडियो लाइव असि तारे मसिंग यामदब प्लेन पाइदुना नोंथक्तगे निंगथि जरब मसु कया साइथोकलब मतुं गेम्स असि हौदोकनबगिदमक पाकिस्तान की प्रेसिडेंट जनरल अयूब खान हौजिक फिल असिदा चंगलै अदुगा एथलेट सिंह असिगा खुद सोकनदुना मथंग मथंग सखंग माइखंग ने अब्दुल खालिक की मपा यौरकपदा प्रेसिडेंट अदुना हाई अखोगी लेबाक पाकिस्तान की मिपुम खुदिंगमकना नंगोंद थाजब पुंब थमे ऑल द बेस्ट असुमना हाइरमलगा प्रेसिडेंट अदु फील्ड की थोखरब मतुं हौजिक लमजल असि लमथाननबगिदमक रनिंग ट्रैक सिंह अदुदा एथलेट सिंह अदु मागी रनिंग पोजीशन दा सेम सादुना लेने चेनबगी अयाबा हेक पिरकपा गन असे हेक मथक्ता कावखटपगा एथलेट सिंह अदु लैजबी पांगल पुथोक्तुना चेनै रेस असिगे सेकेंड खरा हौजिन खरब फावगदा पाकिस्तान की एथलेट अब्दुल खालिकना पुमनमकी मांगजुल थाना चेले अंगम अथौसिंगदगी हौदुना पाकिस्तान की मिपुम खुदिंगमक औब खुबा खुदुना हराउना रेस असि मिदेंग तारी मरमदे मांगजुल थाना चेलिबा पाकिस्तान की एथलेट अब्दुल खालिकना मकोक ओइरनी हाइबा अचेत बथाजब असिननी रेडियो लाइव ता कमेंटरी असि तारिबा मिल्खा की मसी अमदे इंडिया की मियाम पुकनिंग वाना माइथोंग मक्सिनखि मिल्खा की यूनिट की आर्मी सिंह अदुसु ओइरिबा फिल्म असि ताबदा अवाबना खम थेंगलमे असुमना इंडिया की मियामना पुकनिंग वाना दुना लैरिंगै पाकिस्तान की मियामना नुंगाइबगी पंदोम लोमलिंगै मिकुपसिदा खंगौदना मिल्खा की हैसिंगलबा यांगलबा खोंजलना अब्दुल खालिक तगी सुहेना पुमनमकी मांगजुल थाना चेनखलखे रेस असिगे पंथुंगफम थौरी तिंगलिबा मफम असि फावबदे मिल्खा की मांग थाना चेननबा एथलेट अमतसु थोगलकपा ngamdre पाकिस्तान की ममिंग लेरबा फाउरब एथलेट अब्दुल खालिक फाउबा मिकुप असिददी चनफम खंगंदना इंडिया अमदे पाकिस्तान लेबाक अनि की ओइबा फ्रेंडशिप गेम्स असिदा मिल्खाना पुमनमकी मकोक ओइदुना मसु अहुंगे निंगथि जरबा इंडिया की फिराल असिबो अमुक हना मनिंग तमना पाहनके मिल्खा की कोच गुरुदेवा कोच रणबीर सिंह मिल्खा की मसी अमदे मसिंग यामलबा इंडिया की मियाम पुंबा नुंगाइबगी पंदोम लोंके इंडिया की प्राइम मिनिस्टर सु पावसी हेक ताबगा हराउब नुंगाइबना पुमथन थनकी मिल्खाना पामजबा महाकी मिंगदा इंडिया पुंब नुमित अमा सुटी ओहेनबा पामी हाइना प्राइम मिनिस्टर हाइखिबा मतुंग इना खुदकसिदा प्राइम मिनिस्टर न मियामदा लाउथोरई पाकिस्तान द सानरिबा गेम्स असिदा मिल्खा सिंहना पुमनमकी मकोक ओइदुना माइ पाकपगी सेलिब्रेशन तौननबगिदमक महाकपुसु इकाई खुमनबु उत्पु ओइना नुमित असिदा इंडिया पुंबदा नुमित अमा सुटी थागनी इंडिया पुंबदा हराउब नुंगाइबगी खोंजलना पुमनिन निनखे असुमना मालेमगी ममिंग लेरबा फाउरब लेबाक कयागी ममांगदा अइखोइगी लेबाक इंडियाबो अवांगबा थाकता चिंखतुना मसक ताखिबा काउब ngamlaroidaba sanaroi manungda ama oiriba Milkha Singhgi punsi warida yumpham oirga puthokpa film asi matang asida loisinke telaba matamgi manungda anoba explanation amaga loinaduna amuk laksage pumnamakpo akong chanba thoksomna amuka hana ikai khumna jaraga ngasigidamaktadi matang asida tension jari